Maruoiba Pau, Phanaba khanghankhre, Thaubalgi CMO office da driver oina thabak tawba miyoi ama thabak karaktaba Disaster Management Act 2005 ki section 56 ki makhada Phanaba district asigi superintendent of police da khanghankhre, district magistrate and Bandanana Thaubalgi SP da thakiba serial amagi matungina COVID-19 positive oiraba miyoi sing hondok honjin tawbagi thaudang loba ke nando kauba charang pat mayai lekai digi miyoi ama thabak karakidaba maramna designated COVID care center da positive oiraba miyoi kya punaba thaurang lokhatlamba adu apanba mayoknare maram aduna hairiba miyoi asi Disaster Management Act 2005 ki section 56 ki makhada pharaga book tawbiyu haina district magistrate ki sarol aduna khanghanki atopa maruoiba paw amanamo angang unaraba matung mama laikhidrei Susampur gi Nazarel Private Hospital maunha ama tha taret ki angang nupi ama unaraba matungda angangi mama phibam phatabadagi Susampur District Hospital da amuk laikatnaba pukhalakpada hospital da laikatnaraba matungda laikhidraba maunha adugi maming Kimkhoksin Khongsai sei taragani pan mapuroiba Jangmilal Khongsai kawi mak Susampur gi TN Jin khunda laibani hairi angang adu tha taret pokpane hauji angang adugi phibam phana lairi angangi mama adu laikhidabagi matangda irang khara sagat ki tawrambadagi wakhal tanabadagi handokre haina su pawsina makhatari lakpada maruoiba paw manamo leveler angang nifuga nipan rescue tawkhre Punjab ki Jalandhar city da leiba factory ani digi angang nifuga nipan rescue tawba ngamkhre haina thangjanamita state government ki spokesperson amana phongdokhre ma ki matung ine factory singdagi rescue tawriba angang singadu nupa masa kunthraga mangani amasuk nupi masa 16 ni Child Labor Prohibition Act Regulation Amendment Act 2016 gi makhada factory sing adugi mapu singi mayokta first information report register tawkhre factory sing dagi rescue tawraba sahi nauriba angang sing adu Kosiapur town da laidiba children home amada thamduna COVID-19 protocols ki matung ina quarantine to hon khre haina mahakna makha takhi